ꯑꯁ ꯀꯩꯅꯣꯝꯃ ꯆꯪꯉꯦ ꯄꯨꯔꯨꯝ. ꯑꯣ. ꯑꯍꯥꯟꯕꯃꯛꯀꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯍꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯀꯤꯗ ꯏꯀꯣꯛꯅꯅ ꯈꯪꯍꯟꯖꯔꯤ. ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯂꯨ ꯀꯥꯏꯔꯨꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯌꯨꯛ ꯉꯟꯇꯥꯗ. ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ. ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯨꯁꯦ ꯀꯩꯅꯣꯅꯦ ꯑꯍꯨꯝ ꯃꯔꯤ ꯂꯨ ꯃꯉꯥꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯥ ꯆꯪꯕ ꯆꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ. ꯑꯗꯨ ꯃꯌꯥꯝ ꯀꯥꯏꯃꯤꯟꯅꯔꯨꯔꯁꯤ. ꯂꯦꯠꯁ ꯒꯣ. ꯀꯥꯡ ꯃꯆꯥ ꯌꯥꯝ ꯄꯥꯏ ꯃꯌꯥꯝ. ꯂꯤꯟ ꯑꯃꯨꯛ ꯆꯪ ꯂꯩꯔꯝꯗꯅꯕꯀꯣ. ꯁꯤ ꯂꯩꯔꯦ ꯃꯌꯥꯝ. ꯂꯤꯟ ꯌꯥꯎ ꯂꯩꯔꯝꯗꯤ ꯈꯪꯗ꯭ꯔꯦ. ꯈꯤꯇꯪꯗꯤ ꯂꯩꯕꯗꯤ ꯃꯥꯜꯂꯤ. ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯁꯥꯒꯠꯂꯒꯦꯀꯣ ꯃꯌꯥꯝ. ꯑꯩꯁꯦ ꯀꯦꯃꯦꯔꯥꯃꯦꯟ ꯑꯝꯇ ꯌꯥꯎꯔꯦꯕꯀꯣ ꯑꯁꯦꯡꯕ. ꯁꯨꯝ ꯃꯌꯥꯝ. ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯃꯌꯥꯝ. ꯍꯩꯗꯣꯛꯑꯒꯦ. ꯑꯩꯒꯤ ꯂꯨꯗꯣ ꯃꯌꯥꯝ ꯀꯥꯏꯕꯕꯨꯗꯤ ꯂꯣꯏꯔꯦ. ꯑꯗꯨ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ. ꯀꯦꯃꯦꯔꯥꯃꯦꯟ ꯌꯥꯎꯗ꯭ꯔꯦ. ꯑꯗꯨꯅ ꯁꯤ ꯈꯛꯇꯅꯦ. ꯑꯀꯥꯕꯒꯤ ꯊꯨꯝꯕꯅꯦ ꯃꯌꯥꯝ. ꯃꯁꯤꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯁꯤ ꯂꯩꯔꯦ ꯃꯌꯥꯝ. ꯑꯁꯤꯅ ꯑꯀꯨꯝꯕꯒꯤ ꯊꯨꯝꯕꯀꯣ. ꯃꯁꯤꯅ ꯑꯀꯨꯝꯕꯒꯤꯅꯦ. ꯑꯗꯨꯗꯤ ꯃꯁꯤ ꯃꯌꯥꯝ ꯁꯤꯅ ꯑꯅꯤꯁꯨꯕ ꯂꯨ ꯀꯥꯏꯗꯣꯏꯅꯦꯕꯀꯣ. ꯂꯤꯟ ꯆꯪꯉꯝꯗꯕꯤ ꯃꯌꯥꯝ. ꯂꯤꯟ ꯆꯪꯉꯝꯗꯕꯤ. ꯌꯥꯝꯗꯦꯗ ꯃꯌꯥꯝ. ꯑꯉꯥꯡ ꯅꯍꯥꯟ ꯂꯣꯏꯗꯤ ꯂꯣꯏꯈ꯭ꯔꯕꯅꯦꯕꯀꯣ. ꯑꯗꯨ ꯂꯧꯕꯨꯛꯇꯨ ꯄꯨꯔꯥ ꯀꯪꯈ꯭ꯔꯕꯅꯦꯕ. ꯌꯥꯝꯅ ꯆꯪꯉꯝꯗ꯭ꯔꯦ ꯃꯌꯥꯝ. ꯆ꯭ꯔꯣꯛ ꯆ꯭ꯔꯣꯛ ꯂꯥꯎꯏꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯃꯈꯣꯟ ꯑꯣꯏ ꯂꯩꯔꯝꯃꯦ. ꯍꯧꯖꯤꯛꯀꯤꯗꯣ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ. ꯁꯤ ꯂꯩꯔꯦ. ꯂꯨ ꯑꯅꯤꯒꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ. ꯊꯥꯏꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝꯅ. ꯍꯧꯖꯤꯛ ꯁꯨꯝꯕ ꯃꯇꯝꯗ ꯊꯥꯏꯅꯗꯤ ꯉꯥ ꯌꯥꯝꯅ ꯂꯨ ꯑꯃꯨꯛ ꯀꯥꯏꯕ ꯃꯇꯝꯗ ꯌꯥꯝꯕꯅꯦ. ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯂꯨ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ. ꯁꯤ ꯂꯩꯔꯦ. ꯁꯤꯅ ꯑꯍꯨꯝ ꯁꯨꯕ ꯂꯨ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ. ꯁꯤꯗ ꯄꯨꯂꯞ ꯐꯨꯝꯕ ꯂꯩꯔꯦꯀꯣ ꯃꯌꯥꯝ. ꯂꯤꯟ ꯂꯩꯔꯝꯗꯕꯤ. ꯂꯤꯟ ꯌꯥꯎꯕꯤꯗꯕꯤ. ꯉꯥꯃꯨ ꯑꯣꯏ ꯃꯥꯜꯂꯦ. ꯑꯩꯗꯤ ꯂꯤꯟ ꯑꯣꯏꯔꯣꯏꯅ. ꯑꯁ ꯀꯩꯅꯣꯝꯃ ꯆꯪꯉꯦ ꯄꯨꯔꯣꯝ ꯃꯆꯥ ꯑꯃ ꯆꯪꯉꯦ ꯃꯌꯥꯝ. ꯁꯤꯗ ꯑꯩ ꯂꯤꯟ ꯑꯣꯏꯔꯗꯤ ꯆꯥꯎꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯗꯣ. ꯃꯌꯥꯝꯁꯤꯅ ꯑꯀꯥꯕꯗ ꯊꯨꯝꯕꯅꯦꯕꯀꯣ. ꯁꯤꯗ ꯄꯨꯔꯣꯝ ꯑꯃ ꯌꯥꯎꯋꯦ ꯃꯌꯥꯝ. ꯍꯧꯖꯤꯛꯇꯤ ꯉꯥꯗꯤ ꯌꯥꯝꯅ ꯀꯟꯅꯕꯨꯗꯤ ꯆꯪꯗ꯭ꯔꯤꯕꯀꯣ ꯃꯌꯥꯝ. ꯆꯨꯊꯣꯛꯈꯤꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ. ꯀꯃꯥꯏꯅ ꯇꯧꯅꯤ. ꯄꯨꯔꯣꯝ ꯃꯆꯥꯅꯤ ꯃꯌꯥꯝ. ꯆꯣꯡꯊꯣꯛꯇꯕꯤ. ꯁꯤꯗꯤ ꯀꯩꯅꯣ ꯄꯨꯊ ꯌꯥꯔꯣꯏ. ꯆꯣꯡꯊꯣꯛꯇꯕꯤ. ꯅꯥꯄꯤ ꯅꯟꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ. ꯂꯨ ꯑꯍꯨꯝ ꯁꯨꯕꯗ ꯄꯨꯔꯣꯝ ꯆꯪ ꯂꯩꯔꯝꯃꯦ ꯃꯌꯥꯝ. ꯑꯁꯤꯗꯅ ꯃꯔꯤ ꯁꯨꯕ ꯂꯩꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯝ ꯌꯥꯝ ꯀꯥꯡꯅꯒ ꯃꯔꯣꯟ ꯑꯃ ꯀꯥꯡꯗꯤ ꯌꯥꯝ ꯆꯤꯛꯑꯦ ꯇꯧꯔꯤꯁꯦ. ꯋꯦꯗꯔꯁꯤꯗꯤ ꯅꯣꯡ ꯃꯪꯉꯤꯗꯨ ꯃꯌꯥꯝ. ꯐꯖꯔꯦ ꯁꯝꯁꯨ.
ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯃꯨꯛ ꯀꯥꯏꯔꯁꯤ ꯃꯌꯥꯝ ꯁꯤꯗ ꯑꯃꯒ ꯂꯩꯔꯦ ꯃꯌꯥꯝ ꯀꯩꯅꯣꯗꯣ ꯑꯁꯤꯅ ꯃꯔꯤ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯧꯖꯤꯛꯀꯤ ꯄꯣꯔꯣꯝꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇꯣ ꯁꯤꯗ ꯂꯩꯔꯦ ꯇꯣ ꯁꯤꯗꯤ ꯈꯨꯠꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯦꯃꯦꯔꯥ ꯊꯝꯕꯗꯣ ꯀꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯤꯟ ꯆꯪꯉꯝꯗꯕꯤ ꯁꯣꯔꯣꯛꯇꯤ ꯂꯥꯎꯏ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯑꯁ ꯉꯥꯃꯨ ꯑꯅꯤ ꯆꯪꯉꯝꯃꯤ ꯃꯌꯥꯝ ꯎꯀꯥꯕꯤ ꯑꯃꯒ ꯉꯥꯃꯨ ꯑꯃꯒ ꯌꯥꯎꯔꯝꯃꯤꯗꯣ ꯑꯣꯀꯦ ꯃꯌꯥꯝ ꯍꯥꯏꯗꯣꯛꯑꯁꯤ ꯎꯀꯥꯕꯤ ꯇꯥꯎ ꯌꯥꯗ꯭ꯔꯦꯅꯦ ꯏꯍꯦ ꯇꯥꯎ ꯌꯥꯗ꯭ꯔꯦ ꯍꯥ ꯁꯤꯗꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯀꯥꯏꯕ ꯂꯣꯏꯔꯦ ꯑꯗꯨ ꯃꯔꯤ ꯁꯨꯕ ꯂꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯟꯗꯛꯇꯤ ꯉꯥ ꯌꯥꯝꯅꯕꯨꯗꯤ ꯆꯪꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯑꯃ ꯍꯧꯖꯤꯛ ꯀꯥꯏ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨ ꯀꯥꯏꯃꯤꯟꯅꯔꯨꯁꯤ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯗ ꯇꯨ ꯁꯤ ꯂꯩꯔꯦ ꯇꯨ sini ya. Lin 장암나비 냠. 아스. 우까비 마디 우레며. 오. 얌니다. 몽몽만 하니 시디까지 야오이 좀 야. 뭐가? 우까비 마 야오이. 빨리 망게네. 오. 그래. ꯌꯥꯝꯅꯗꯤ ꯆꯪꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯉꯥꯁꯦ ꯑꯁꯤꯗ ꯎꯍꯟꯕꯁꯦ ꯐꯔꯛ ꯇꯥꯔꯅꯦꯕꯀꯣ ꯄꯣꯔꯣꯝ ꯌꯥꯎꯕꯅꯤ ꯆꯣꯡꯊꯣꯛꯀꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝꯗ ꯎꯍꯜꯂꯒꯦ ꯍꯣꯏ ꯑꯃꯨꯛ ꯆꯣꯡꯊꯣꯛꯈ꯭ꯔꯗꯤ ꯕꯦꯔꯥꯅꯦꯕꯀꯣ ꯑꯗꯨꯅ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯨꯁꯦ ꯀꯥꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯂꯅꯤ ꯌꯨꯝ ꯆꯠꯄ ꯃꯇꯝꯗ ꯌꯨꯝ ꯌꯧꯔꯅꯤ ꯑꯗꯒꯤ ꯑꯗꯨꯗ ꯎꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯉꯥꯁꯦ ꯍꯥꯏꯕꯗꯤ ꯂꯧꯕꯨꯛꯁꯦ ꯏꯁꯤꯡ ꯀꯪꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯀꯪꯕꯗꯣ ꯅꯣꯡ ꯈꯔ ꯆꯨꯔꯦ ꯏꯁꯤꯡ ꯈꯔ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯒꯤ ꯉꯥ ꯀꯥꯏ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯉꯥꯁꯦ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯆꯨꯝꯕꯖꯥꯠꯅꯤ ꯃꯌꯥꯝ ꯇꯟꯗꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤꯀꯣ ꯁꯦ ꯑꯌꯨꯛꯁꯤꯗ ꯂꯤꯛꯂꯥꯑꯣ ꯀꯩꯌꯣ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯟꯗꯕ ꯈꯣꯡ ꯆꯣꯠꯂꯗꯤ ꯆꯤꯟ ꯆꯣꯠꯂꯤꯒ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯑꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯌꯥꯎꯍꯜꯂꯛꯀꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯨꯛꯕꯥꯡꯁꯦ ꯇꯣꯏꯅ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯄꯩꯁా ꯈꯔ ꯀꯩ ꯈꯨꯗꯣꯡ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯩꯁꯥꯁꯦ ꯈꯔ ꯈꯨꯗꯣꯡ ꯊꯤꯔꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯊꯕꯛ ꯆꯠꯄꯅꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯦꯛꯀꯤ ꯊꯕꯛ ꯁꯨꯕꯅꯦꯕ ꯑꯗꯨ ꯁꯨꯕꯗꯣ ꯕꯤꯂꯥꯃꯇꯤ ꯐꯪꯗꯦꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯈꯔ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯇꯥꯡꯅꯔ ꯃꯇꯝꯅꯤꯅꯀꯣ ꯑꯗꯨ ꯐꯪꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯝ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧ ꯂꯩꯔꯦ ꯑꯗꯣ ꯆꯠꯄꯨꯗꯤ ꯆꯠꯂꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯑꯃꯨꯛ ꯆꯠꯂꯀꯥꯟꯗꯈꯔ ꯑꯃꯨꯛ ꯐꯔꯅꯤ ꯍꯧꯖꯤꯛꯇꯤ ꯆꯠꯇꯕꯅꯤꯅ ꯂꯦꯞꯄꯁꯦ ꯀꯨꯏꯔꯦ ꯄꯩꯁా ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯇꯣꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯌꯦꯡꯋꯥꯏ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯃꯊꯪ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯆꯠꯂꯒ ꯉꯥꯁꯦ ꯍꯩꯗꯣꯛꯄ ꯌꯦꯡꯉꯨꯔꯁꯤ ꯈꯥ 네 카 빠까 나중에 어디지? 하이셔 띠
Hi. Ha. Video. Video giống Yeah. Kha sao? Kha sao? Kha. Nga sao? Nga sao? Nga sao? Nga. 자, 건이 뭐 건이. 현도. 아, 폼 먼저 잡아 놓으면. 현도야. 망고 거 버텨서 망고 거. 나가. nga bữa đây nó hả đâu gì không nhỉ? Bật thấp. Có rồi. Hãy nhỉ. Mẹ ông chín này đấy. Ra ini belum tengah sudah. Sini, situ belum balik. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯑꯄꯪꯕ ꯃꯌꯥꯝ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ